Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Rajagi Mantri Mandalna Manipur Bidhan Sabha gi mifam tha asigi kunipandigi kaunaba amasung Manipur Names of Place Bill puthoknaba warep laure Rajya Sabha gi MP Laisemba Sana Zawuna Manipur National Register of Citizens mapung phana chananaba Rajya Sabha da pukhakre Kendri gi mapanthorom amasung Siksa Rajya Mantri Dr. Rajkumar Ranjan Singh na hairi Inner Manipur Parliamentary Kendra da haksel gi indicator singthaningai oina phagatle Sahi Nauriba Angang Sing Mapanda Laik Tamanaba Natraga Tabak Tohangani Haina Puba Matamda Social Welfare Board ki Tanaramnaba Social Welfare ki Director Ngangom Utamna Apil Tori Amasung Telangana Satariba Manga Suba National Masters Championship ki ngasi nini Sanba Numita Manipuna Sanagi Takaman Taramato Yauna Puna Takaman Kunmatoi Lauki Rajagi Mantri Mandal gi mifam na tongan ba warep kayamarum lokre Mukhyamantri Nongthomam Birena Sabhabati oiduna ngasi pangthokiba Rajagi Mantri Mandal gi mifam loireba tungda lamphel patalaiba IPR Mantri Dr. Sapam Ranjan Singh gi yumda pangthokpa paugi mifam amada manghai Mantri Mandal gi mifam aduda punna agenda tara khanaki madugi manungda Manipur Bidhan Sabha gi mifam thasi gi kunipandigi Rajagi palgi basanga loirena Hauragani Dr. Ranjan Hai Manipur State Commission for Women's Rules Lising Ani Kunmari Semnaba Rajagi Mantri Mandal na ayaba pire Manghai Raja State Toliba Irang Asiga Mari Lenana Irang Tokan Mapam Singda Mathok Toriba Manipur Police Commando Singi Compensatory Allowance Oina Tha Amada Lupa Lising Mga Piregani Masigi Matakta Atay Kudong Tiba Matam Singda Mathok Toriba Personal Singda Thagi Oina Allowance Lising Ahum Pibada ayaba pire Mantri Nahai Mamangi Mantri Mandal Mifamda Warep Lokiba Ex Gracia cum Financial Assistance Scheme for Violence Affected People gi Makhada Manipur Masa Nataba Lamdamasda Mathok Toriba CRPF Assam Rifles Lanmina Singba Singda Ex Gracia Pinaba Wapam Yaugdaba Handaktagi Ayaba Pinaba Warep Laure Mangnai Manipur Ladiba Mapam Singi Maming Pangthon Thonba Yadanaba Lakadruba Raja Bidhan Sabha Mifamda Manipur Names of Place Bill puthoknaba warep laure Municipality Act semdokpa Moreda laikhidraba SDPO Chingtham Anand Kumar gi machanupa Chingtham Henry Singda ASI oina thabak pibada Mantri Mandal na yare Dr. Ranjan Hai Agriculture amasung Home Bibhagna kupna yengsilaba matung Manipur da haujik tholiba irang asina soolaba laumi lising ahum chamri marpu humdoida khetri puron oina lupa koti Taranipan lak marpudra matoi pibada ayaba pire manghai sarkar asina shiksha gi lamda ehenba miyeng changbaga loinana samagra shiksha abhiyan gi makhada tongan ba category singda contract oina oja chatret nipuni lawbadisu ayaba pire Assembly mifam jina 2024 gi ahan ba mifam oigadorina governors address yaugani session ji February gi tang kungani pan 2024 da session haugani handaki Luga Manipur State Commission for Women's Rules to Sembagi. Luga Yamna Maruina, Akoi, Mayamna Kangbiri Dungai, Akoi Manipur gi, Commando Sing Manipur gi, Yamna difficult areas that serve the Biriba, personal Pumnamak, Kara compensatory allowance, Tha Amada, Lupalising Mangagi, Pinina Bidamakta, Yanakre, Loina na, Atai, personal, Akoi difficult areas that serve the Riba, personal Mayamze, Commandos, not a personal Mayam. Lupa lising ahum thada allowance pin na bidamak pikre khoi lamji mang pungthon da thon ba ama ke keno tawbuze sigi damakta akhoi lam ama ming tholam dai kholam dai jida pungthon thon bazu yadana bidamakta Manipur Names of Places Bill haidana sigi ji akhoi place tawna bidamakta sigi cabinet sina so ayaba pikre Rajya Sabha gi MP Laisemba Sana Zawuna ngasi chathaki ba sangsaki mifamda Manipur National Register of Citizens NRC mapung phana chananaba sabha gi puning chingkre Rajya Sabha da zero awagi kudong saba laurodana MP Laisemba Sana Zawuna Manipur gi chingi jila singda missing ka hena hengalagli ba asi yengsinaba amadi English singa machamapan yangkai matoi natraga lising machamapan humpu matoi da base year orga Manipur NRC mapung phana chananduna leibaki ngaksel da singnaba lehendanaba gi wapam pukhatki Laisemba Sana Zawuna Makhata na hai Sabada Manipur gi chingi jila singda oithokpa yaba changdagi hendokna missing hengalakpana state asigi socio economic amasung demography da achoba chaitheng ama lagri hainachu house ki puning chingki
Chingi Jila Sing the Missing Kahen Hengalib Singi Maru Eba Maram Sing Paladuna, Laysem Basana Zawanhai, Indo Myanmar Ngangkai Paring Maruina, Manipuri Sarukta Ngangkai Sambal Kadaba Amadi, Lebak Anigi Ngangkai Paring da Free Movement Regime, FMR Sanaduna Lakpa, Ngangkai Ngaks Sienbagi Tabakta Security Force ki Section the Bakaya Leba, Yumlona Balebakta Maruina, Myanmar Military Junta Lengaka, Rebel group sing anigi marakta lan taunrakpa mikok thibagi thabakta puksel sengdaba maram kaya amadigi yumlona ba leibak singdagi ain kaina mitop sing lepa leitana sangsilakpa asiguma maram kaya asina singi jila singda ka hena missing hengalakibagi maram oiri hainasu phongdokki MP Laisemba Sana Jawbana, Manipura Kanuki Marakta Torpa Irang Tamapan Helakpada, Miam Kamting Awaba Mayak Nariba, Asigi Matangasu, Kendrigi Punging Singsin K. Loinana mitop sing masak khangdok naba biometric lobagi thabak makhata na chathanabagi wapamsu MP na sabada pukhatki United National Liberation Front UNLF ki Lanmi Sanglup Manipur People's Army MPA ge kuntratre suba mapok kumon ngasi pangtokre lupasigi Publicity Secretary Central Committee M Sakhena thador pachero manahai numit asida ningtam yawolda thawaina ponta pikraba athawbasingi mafamda minute ani tumina leptuna awaba phongdokpa amadi leisu kapana mapungwaiba thoram oiki Tabiriba Pawasi, Akas Bani, Imphal Digini. Kendra ki mapan thorom amasung Shiksha Raja Mantri Dr. Rajkumar Ranjan Singh na hari, Mahaki Kendra Oriba Inner Manipur gi mafam singda Haksel gi indicator singthaningai oina phagatle. Cherol mata Dr. Ranjan Hai Haksel lam yauna thagnaba apaba ising phanganba, Mother and Child Protection Card, sak thonaba gas piba, birth registration, sanitation na chingbagi khudong chaba, Inner Manipur Parliamentary Constituency gi mafam singda phagatle. Mangnai hariba mafam sing asi Ayushman Bharat Pradhan Mantri Jan Arogya Yojana PM Ujwala Yojana, Swasth Bharat Mission, National Digital Health Mission, Intensified Mission Indranus Amati, Jal Jivan Mission Mapung Phana, Sanahalaba Mapam Singni. Mantri na hai in kumjali sing ani niputare phawbada Bharatpu Biksit Bharat oinaba pandamda lebak asigi haksel gi khudong chaba hena phagaranduna masa mau phaban nagrik ama thambhai basi yamnamak tangai phade. Aigi Parliamentary Lok Sabha constituency CCG overall population ki health status asi survey tawbani along with Bharat Sarkar ki Honorable Prime Minister Shri Narendra Modi ki social welfare scheme mayam siga punjalakanda maruena 2016 dagida 2021 bhawbada ekhoi health se compare tawdrone yengbada karamo mongda lege habisigi survey ni masida yam nungai ribedi international norm da leiriba ekhoi health asigi indicator si 86 among legasida Inner Manipur se 45 score tawwa yam phajana health science yam phajana lei haibatai Maharashtra ki Nasik laiba Sri Swami Narayan English Medium School da lemna larik tamhangani haina Manipur gi pusin ki ba sahi nauriba mahiroi manga otpi naibi badagi Manipur Sarkar ki Social Welfare Bibag na kallaba matong ngasi Imphal da purakre mahiroi sing asina ngasi Imphal da tek ta kaina yawraklaba matung Social Welfare Office da official sing na okay thodok asiga marilena na paumi siga unaba amada Social Welfare Director ngangom utam na hai sahi nauriba angang sing mapanda larik tamanba natraga thabak tawhangani haina pukiba matamda raija asigi Jila Singh de Lariba Social Welfare Board Singa Kupna Tanabinaramu. Mama Mapa Amadi Imung Manungi Mioy Singna Ahang Batseda Kaidong da Sahi Tauroy Dabani Masina Tungda Aingi Batse Nabakya Tolok Payay. Mahana Makata Dunahai Larik Tamangani Haina Pukiba Mahiro Sing Adu Sahi Mapandagina Tara Manga Paugi Manung Dalibat Nupa Machang Aktani Makoi Hauki Basahi Lisingani Kulum Doigi December Ahumda Lemna Larik Tamangani Haina Mioy Amana Pusin Kibani Hari. Adubo angang sing adu school da tatana phu cheiba sak sang naina pijadabagi wakat sing imung manung da piraki madugi matung ina imung manungi miyoi singna social welfare da wakal lakpadagi Maharashtra Sarkar gi social welfare bibaki commissioner da angang singi langlalanjing thijina ba haijaki madugi matung da thasigi ahumda angang sing asi kanbangam kibani Hogiba September da department na notice ko aga tugumba Manipur gi mapanda angang pubasida mari makhong khangdana angang koi thadokumji haidana notification thokiba circular thokiba decision da su relief camp tagi maram chadana angang puthokpa kaidobada senabi na baina decision da che igiba leibani marak sida ningjang bayabadi 2010 da Supreme Court na order ma taraga Manipur dagi angang chahi 33 gi makha da leibajing se Manipur gi mapanda sumaina group ta laik tambagi pubase yaroi haina athingba leibani angang
ꯑꯉꯥꯡꯁꯤ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯣꯏꯅꯤ ꯐꯖꯅ ꯁꯦꯝꯕꯤꯗꯣꯏꯅꯤ ꯑꯗꯨ ꯇꯧꯗꯣꯏꯅꯤ ꯆꯥꯎꯔꯛꯑꯒ ꯊꯕꯛ ꯐꯪꯗꯣꯏꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯑꯃꯗ ꯁꯣꯏ ꯇꯧ ꯍꯥꯏꯔꯒꯗꯤ ꯃꯗꯨꯁꯨ ꯇꯧꯕꯤꯔꯨꯅꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ Manipur Commission for Protection of Child Rights na hairi Manipur da hojik tholiba irang asina maram oiraga mapal lamda mahi masing tamnaba thakiba angang singi akuba marol amadi angang singna tamliba mahi loisang amasung makoina leiriba mafam singi akuba warol thasigi tara mari phawada piselakadabani Commission gi chairperson Kaisam Pradeep Kumar na thokpa cherola mana hai mama mapa singi ayaba yaudana angang sing mapalam da thage harabadi Child Welfare Committee ayaba loba tangai phade Manipuri Students Federation MSF na chahi khudingi pangtukna lakpa aikoi larik ningthina tamsi haiba academic campaign hogdokibagi tarani panrak suba kumon thorom ngasi kwakathel thongnakjom laikai de leba mahiroi lup asigi mahiloisingda pangthokre Raja Sarkar ki Shiksha Vibhag amadi Star Education na sinduna Sarkar ki mahiloisang singda thabak tawriba oza singi numit tarani chatharakiba induction training program ngasi hiangthang da leiba Kamaikya Pamton College da loisingkre training program adra Sarkar ki mahiloisang chama yangkai ni thoi degi lakpa oza chanipan yangkai amadi headmaster sing saruk yaki Ministry of Information and Broadcasting Central Bureau of Communication Regional Office Imphal na sinduna Seba Suhasan Garib Kalyan chahi mapan pharakpa Vikas Bharat Sankalp Yatra amasung sweep ki matang da awareness campaign amang ngasi Jiribam ki Vidyanagar Multipurpose Sports Complex ta hangliba relief camp ta pangthokre campaign asigi manung channa Poklen Pokpa Artist Association na nonglak thaki thawan misa ko drama ama utuna sarkar na paikaliba scheme kaya gi matang da miyam da khangan ki Lining Tok Sanamahi Temple Board na Mitay Londa Tha Kudingi Putokpa Lining Tok Sanamahi Fairen Thagi Mapaw ngasi board ki Vice President Vidyapati Senjam na Pongkre Sanamahi Temple Board na ahumlak subo ina putokpa Fairal Thagi Lining Tok Sanamahi Mapaw Pongbagi Achamba Thorom aduda board ki member secretary yauna maroiba mioy kya na saruk yaki Akasbani Imphal gi paw tabiri Telangana gi konung Hyderabad National Master Athletic Association na sinduna ngarang dagi chathalkiba manga suba National Master Championship ki ngasi nini chanba numita Manipur gi sanaroi singna sanagi takaman taramathoi lupa gi taret amasung senjengi takaman ahum lauki thasi gi taramathoi phawa chathagadaba championship asda Manipur gi nupa sanaroi kumapan amasung nupi sanaroi nipu taruk saruk yari championship asda raija kunmathoi dagi sanaroi lising amasuk romna saruk yari hiram masigi matangda pawdam ama Manipur dagi laktuna ahaloraba sanaroi sing asina raija asibu masak taknaba thawai haksang yauna honari lonena tangdu leitaba hajanbasu makhogi apambu oiri adumakpu asiguma phibam asida Manipur macha singna kadai fawba sanakhonabagi lamda tawba ngambagi haibadu utnabasu honari Akasbani Imphal gi pawgidamak Hyderabad tagi Khetrimayum Premchand Manipur Amateur Boxing Association gi miyang makhada Kumal Lampa Boxing Arena da starkiba ahanba Governors Cup Boxing Championship ngasi loisangre ngasi loisanbagi thoramda saruk yakiba Manipur Sarkar gi Additional Secretary Sinam Pritam Kumar hai championship asda tongan tonga kangluk khaidok tuna athoi ehenta na ba si yamnamak phaba khongthang amani ngasi gi thoram aduda makok mathang tarba singda mana piduna puning thawatki Kangai Park loina silon apun baluk kalamgi kunithoi suba mapok kumon thoronga loina manai lanthokpa amasung taramna opagi thorama mangasi Manipur Press Club ta pangthokre thoromaduda tongan tongan ba lairik singi aiba aibi mangada achamba khudol piduna ikai khomnaba utki Turel Wangma Young Learners Association Kaksingna District Veterinary Hospital Kaksinga kusamaduna ngasi association asigi campus ta yumde yopa hui amadi hogdong sing paksana anti rabies ki hidak kaptokre thoram aduda punna hui amadi hogdong hungbudra mathoi hidak kaptokki MSPDCL na mai lana season na basingi matata sangsin ba khongjang gi saruk ama oina ngasi tongan tonga mapam chingda chatuna yengsinkre MSPDCL gi Executive Director Commercial na topo chero madhai yengsin ba da wangoi area dagi mioi taruk Kangpopi subdivision dagi mioi mari Bisnupur division dagi mioi taret Sugunu area dagi mioi ani punna consumer taramapan phagakre loinana khazna thidabagi tongan tongan mafam da mai kakakre madugi manungda Kangpopi da ahum Bisnupur da taruk amasung IED 2 da IST consumer ani punna consumer taramathoi gi mai kakakki hairi aroibada maroiba pau
राज्य की मंत्रिमंडल ने मणिपुर विधानसभा की मिफम था कुनिपान कौनब मणिपुर नेम्स ऑफ प्लेस बिल पुथोनब वारेप लौरे राज्यसभा की एमपी लैसेंब छना जौबना मणिपुर नेशनल रजिस्टर ऑफ सिटीजन्स मपुंग फाना चनहनब राज्यसभा पुखत्रे केंद्र की मपान थोरम अमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन सिंह हाइरी इनर मणिपुर पार्लियामेंट्री केंद्र हकसेल की इंडिकेटर सिंथानिंगाई ओइना फगले सही नौरीबा आंगांसिंग मपानदा लाइक तमहनबा नत्रगा थबक तोहनगनी हाइना पुबा मतमदा सोशल वेलफेयर की बोर्ड का तानरमनबा सोशल वेलफेयर डायरेक्टर nganगum उत्तमना अपील तौरी अमसुंग तेलंगाना चरिबा मंगासुबा नेशनल मास्टर्स चैंपियनशिप की ngasi निनी चनबा नुमिता मणिपुर सना की तकमान 13 याउना पुन्न तकमान 12 लौकी पाउ लोजरे।